Housing Miyam by Pung Baro Takibolo and MM Story Collection in Maitei Degi, Ikunu Kurumjari, who's a Kanaba Matang Pizari. Tonglawi Gitau Lenga Asibu Seman in Daba, Irang Sagat Ningba Karana Satabo Orangani, Chief Minister. West Bengal Gimi Kaldama Tautoramba Security, a sea degi money for the lack of Horagani. BJP no Human Reserves and build the Aram Porteganda Taure, Miyam Tazaviganu, OBB. Miyam Ehou lamjingnaba hotnarklibsing puna khngdokminasi kokomi. Thanggi apurma maira paibina yaningdaba khongjat chatkre. Kuki Christian Leaders Forum na ingtap amata oiru pami haikre. Miyamna sirakhiba maran singdoraktabanina makha taba khongtang lokhatnaba khanaragani. KLANM Hausi makha taba pau masakaina pizari. Miyam Ehou lamjingnaba hotnarklibsing ekoi puna khngdokminasi sagai gi maitan achibasing asi khangdoktuna achumbarang yenglaga sumthokpada miyam puna thona lominasi haina kokomi coordinating committee on Manipur integrity gi paikei gi phongdorakni asi lampe pata leiba kokomi office ta pamisi unabada committee asi gi sport person santa mahakpam na hai kokomi leiba miyam gi thabak tawraga lakibase anoba natte landam asi gi issue kya miyam gi yawon chumduna Ehou tawrago amdumak lakpani masi miyam puna mongna su hena hangnaraba wafamni committee asigi agenda asi hokiba ing 2000 sumna kolumdoi da May 3 dagi matungdagi drug amadi illegal immigration da mari leinaba narco terrorist lom da amu changsillaga lakpani drug amadi illegal immigrant sing mayokta kokomina leptana lakli loina tholiba lan asida tongan famda laikidaba singi justice phanganaba hotnarakibani tonglawbi thawdokta matangda kokomina sindu thasi hokiba chaisat komangara chakkiba miyai khongchat wahangi khongchat aduda miyoi kambu amana chathakiba organization adugi CCTV footage sing hauraga social media da page amadi lanai brokers sing miyam da hena khangnaraba ngaktani organization aduda yawriba sagai gi maital asiba sing loina maglaibak miyam na masak khangdokminaba changi komina su makhoi phana yamna masak khangdokminare amadi masa na yana chindokpasu yawre makhata madugi moong makhatana maduda yawbasing hojiksu khangdoknaba wali kokomi de kambuna miyanga loina kanglagi nokjuk santong phaba lakiba kangladagi kokomi gi mihut singwa hang tarik ki memorandum chief minister de pisiluraba matung da pangthokiba pawim amada video yawna mimi adugi lekidaba phiba amata phagattaba sumnadagi kokomi lot kre amadi nupi amana wanga bugi video adu khakta thagatlamba video news media natraga lanai broker kya ama yawi masi mai mi punna khangminabanina magi laikai club sing chunthokmina nabagi tanja adu miyam punna lominasi kokomi lot kre kokomi paisa chai haiba mara sirakliba sing isa na khangna miyam singdokpiu kokomi na sirakliba mara adu chummi haiba taragadi kudang changdam pamsana puthokpira u adugo basing adu laikai amadarakta club manungda media saraga kokomi di miyam marakta yausilakpa kokomi ga lengaga amaga miyaga leinariba mari asi thugaina phonaba miyangi mayokta leiba organization oibo uranaba hotnariba sing asi maru phangna muthaminasi kokomi khaktagi wasu nate atai organization club amadi maira paibi sing so haurakpa Ehou sing da sumya amata onsillaga lan uhonaba hotnariba sagai gi mitan asiba sing asi maru phangna muthallaga langthokisi mana makha takibada kokomi hairiba asi tongan organization hompu na punna thabak tawminaba apunba body ama khangni ahallama singi puktak makhada aikoi pharana lusingba oina leiduna leibak miyagi thabak asi tawbani kokomi na tawriba set leibak miyagi thabak tawbani miyamna tawhaningdaba amadi piningba tawta officer laktuna piraba yai madugi nokta kokomi matam puna makta miyagi makta thonga launa hangdoklaga lei masi ona tainabada kokomi bu manghannaba abadi miyamda lan uhannaba honnaba oiba kokomi na paisa chakre kokomi na phuro halo neklo haiba tawkiba adu maru oiba awan Manipur haiba Facebook page asigi matakta complaint ama Imphal West police na tawkiba leire adu Manipur police ki Meitei di hojik phawba page asigi matakta thabak amata lokhatpa udri loina police no ngasi phawba mi kya phagatli haibana singba karigumba amata khangdri
ꯃꯁꯤꯒꯤ ꯃꯊꯛꯇ ꯅ꯭ꯌꯨꯁ ꯄꯤꯁ ꯍꯥꯏꯕ ꯑꯃꯁꯨꯡ ꯏꯃꯥ ꯑꯅꯤꯗꯨꯒꯤ ꯄꯦꯟꯗꯕ ꯉꯥꯡꯕ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯊꯥꯒꯠꯂꯒ ꯊꯣꯛꯈꯤꯕ ꯑꯗꯨꯁꯨ ꯃꯣꯛ ꯑꯗꯨ ꯏꯟꯇꯤꯒꯦꯠ ꯇꯧꯕꯗ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯊꯥꯒꯠꯂꯛꯈꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯚꯥꯏꯔꯦꯜ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯃꯥꯏꯀꯩꯗꯒꯤ ꯏꯔꯥꯡ ꯊꯣꯛꯂꯛꯈꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯀꯣꯀꯣꯃꯤꯅ ꯃꯤ ꯊꯤꯌꯨ ꯍꯥꯏꯕ ꯌꯥꯎꯕ, ꯂꯝꯕꯤ ꯊꯤꯡꯖꯤꯟꯕ, ꯇꯌꯥꯔ ꯃꯩ ꯊꯥꯕ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯑꯣꯟꯕ ꯃꯅꯤꯄꯨꯔꯒꯤ ꯃꯊꯛꯇ ꯅ꯭ꯌꯨ ꯄꯤꯟꯁ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯥꯒꯤ ꯄꯦꯖꯇ ꯀꯣꯀꯣꯃꯤꯅ ꯔꯦꯂꯤ ꯑꯗꯨꯒꯤ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯃꯤꯌꯥꯝ ꯂꯥꯎꯊꯣꯛꯈꯤꯕ ꯋꯥꯐꯝ ꯀꯝꯗꯧꯅ ꯆꯠꯀꯗꯒꯦ, ꯀꯣꯀꯣꯃꯤꯒꯤ ꯇꯧꯈꯤꯕꯁꯤꯡ ꯈꯪꯗꯕ ꯅꯠꯇ꯭ꯔꯒ ꯈꯪꯖꯤꯟꯅꯗꯅ ꯏꯟꯇꯤꯒꯦꯠ ꯇꯧꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯋꯣꯔꯃ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯅꯥꯅ ꯄꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯅ ꯄꯨꯊꯣꯛꯄꯤꯌꯨ꯫ ꯃꯤꯗꯤꯌꯥ ꯑꯃꯗꯤ ꯃꯤꯌꯥꯝ ꯃꯔꯛꯇ ꯌꯥꯎꯁꯤꯜꯂꯒ ꯏꯍꯧ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯇꯧꯔꯤꯕꯁꯤꯡ ꯂꯅꯥꯏ ꯕ꯭ꯂꯣꯒꯔꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯆꯨꯝ ꯑꯔꯥꯟ ꯌꯦꯡꯃꯤꯟꯅꯔꯒ ꯃꯤꯌꯥꯝ ꯄꯨꯟꯅ ꯋꯥꯌꯦꯜ ꯇꯧꯃꯤꯟꯅꯁꯤ꯫ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕ ꯃꯦ 3ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯁꯤꯗ ꯃꯥꯏꯀꯩꯗ ꯂꯩꯕ ꯂꯩꯀꯥꯏ ꯑꯃꯗꯤ ꯈꯨꯜꯒꯤ ꯀ꯭ꯂꯕꯁꯤꯡꯗ ꯀꯣꯀꯣꯃꯤꯒꯤ ꯌꯥꯎꯍꯟꯅꯤꯡꯕ ꯑꯃꯁꯨꯡ ꯄꯤꯅꯤꯡꯕ ꯄꯥꯎꯇꯥꯛ ꯑꯗꯨ ꯇꯥꯟꯅꯃꯤꯟꯅꯗꯨꯅ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯁꯥꯟꯇ ꯅꯍꯥꯛꯄꯝꯅ ꯑꯥꯄꯤꯜ ꯇꯧꯈꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯤꯖꯔꯤ꯫ ꯇꯣꯡꯂꯥꯎꯕꯤꯒꯤ ꯊꯧꯗꯣꯛ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯁꯦꯝꯍꯟꯅꯤꯡꯗꯕ, ꯏꯔꯥꯡ ꯁꯥꯒꯠꯅꯤꯡꯕ ꯈꯔꯅ ꯆꯠꯊꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯇꯣꯡꯂꯥꯎꯕꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯁꯦꯝꯍꯟꯅꯤꯡꯗꯕ, ꯏꯔꯥꯡ ꯁꯥꯒꯠꯅꯤꯡꯕ ꯈꯔꯅ ꯆꯠꯊꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ꯫ ꯃꯈꯣꯏ ꯑꯗꯨ ꯁꯣꯏꯗꯅ ꯐꯥꯒꯅꯤ, ꯁꯦꯟꯐꯝꯁꯨ ꯂꯩꯔꯣꯏ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯂꯪꯊꯕꯥꯜ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯄꯥꯏꯈꯠꯄ ꯂꯨꯄꯥ ꯀꯣꯇꯤ 40,38,38 ꯂꯣꯝꯒꯤ ꯑꯣꯏꯒꯗꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯖꯦꯛꯠ 5 ꯁꯪꯒꯥꯗꯨꯅ ꯃꯤꯌꯥꯝꯒꯤ ꯈꯨꯠꯁꯤꯟꯅꯕꯒꯤ ꯊꯧꯔꯝꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡ ꯑꯗꯨ ꯁꯪꯒꯥꯗꯨꯅ ꯅꯥꯎꯔꯦꯝ ꯂꯩꯀꯥꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯍꯥꯏ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯂꯩꯕ ꯑꯁꯤ ꯋꯥꯔꯦ, ꯁꯔꯀꯥꯔ ꯁꯦꯝꯕꯤꯔꯣ ꯍꯥꯏꯕ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯕꯗꯒꯤ ꯁꯔꯀꯥꯔ ꯑꯃꯨꯛ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯩ ꯏꯁꯥ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯒꯅꯤ ꯈꯟꯗꯦ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅꯁꯨ ꯑꯩ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯖꯒꯦ ꯍꯥꯏꯔꯨꯕꯁꯨ ꯂꯩꯇꯦ꯫ ꯇꯥꯂꯛ ꯑꯁꯤꯗ ꯃꯍꯥꯛ ꯁꯤ.ꯑꯦꯝ ꯑꯣꯏꯔꯣ ꯍꯥꯏꯔꯛꯄꯁꯤ ꯇꯨꯡꯗ ꯊꯦꯡꯅꯒꯗꯧꯔꯤꯕ ꯗꯥꯌꯤꯠꯇ ꯃꯌꯥꯝ ꯑꯃ ꯈꯜꯂꯒ ꯑꯩꯒꯤꯁꯨ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯑꯁꯤ ꯃꯐꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯏꯔꯥꯡ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯕ ꯇꯥꯕꯅꯤ ꯈꯜꯂꯒ ꯃꯍꯥꯛ ꯁꯤ.ꯑꯦꯝ ꯑꯣꯏꯕꯗ ꯌꯥꯈꯤꯕꯅꯤ꯫ ꯃꯁꯤ ꯊꯥꯔꯒ ꯂꯩꯉꯥꯛ ꯑꯁꯤ ꯁꯦꯝꯕ ꯊꯥ 2ꯒ ꯅꯨꯃꯤꯠ 12ꯔꯣꯝ ꯁꯨꯔꯦ꯫ ꯃꯔꯛ ꯑꯁꯤꯗ ꯄꯨꯟꯅ ꯇꯥꯟꯅꯔꯀꯥꯟꯗ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯔꯒ ꯑꯃꯒ ꯑꯋꯥꯠ ꯑꯄꯥ ꯀꯌꯥ ꯁꯦꯝꯒꯠꯃꯤꯟꯅꯔꯒ ꯊꯥꯖꯅꯗꯕ ꯂꯩꯕ ꯑꯗꯨ ꯃꯦꯟꯈꯠꯁꯤ ꯍꯥꯏꯅ ꯈꯟꯅꯔꯀꯥꯟꯗ ꯇꯣꯉꯥꯟ ꯆꯤꯡꯒꯤ ꯖꯒꯥꯗ ꯆꯠꯄ ꯍꯧꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯏꯍꯥꯟ ꯍꯥꯟꯅ ꯖꯤꯔꯤꯕꯥꯝ ꯆꯠꯄ ꯃꯇꯝꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡ 3 ꯑꯃꯗꯤ ꯅꯨꯄꯤ 3 ꯑꯗꯨꯒꯤ ꯏꯃꯨꯡꯗ ꯆꯪꯂꯒ ꯋꯥꯔꯤ ꯁꯥꯏ꯫ ꯃꯇꯨꯡꯗ ꯖꯤꯔꯤꯕꯥꯝꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯁꯥꯟꯇꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯃꯠꯇ ꯑꯣꯏꯕ ꯍꯥꯏꯕ ꯑꯁꯤꯅ ꯃꯥꯡ ꯊꯥꯗꯨꯅ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯇꯁꯨ ꯑꯅꯤꯔꯛ ꯍꯟꯅ ꯆꯠꯄ ꯃꯇꯝꯗ ꯖꯤꯔꯤꯕꯥꯝꯗ ꯇꯥꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯖꯤꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯁꯥ ꯌꯥꯎꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯒ ꯅꯨꯡꯁꯤꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯤ ꯖꯤꯔꯤꯗꯒꯤ ꯍꯦꯛ ꯍꯜꯂꯛꯄ ꯅꯣꯡꯉꯥꯟꯕꯒ ꯇꯣꯡꯂꯥꯎꯕꯤꯒꯤ ꯕꯣꯝ ꯄꯣꯈꯥꯏꯗꯨꯅ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡ ꯃꯆꯥ 2 ꯂꯩꯈꯤꯗꯕ ꯑꯁꯤ ꯁꯔꯀꯥꯔ ꯁꯦꯝꯍꯟꯅꯤꯡꯗꯕ ꯀꯥꯡꯂꯨꯞ ꯈꯔ ꯅꯠꯇ꯭ꯔꯒ ꯁꯔꯀꯥꯔ ꯁꯦꯝꯍꯟꯅꯤꯡꯗꯕ ꯏꯔꯥꯡ ꯄꯥꯝꯕ ꯀꯥꯡꯂꯨꯞ ꯈꯔꯅ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯁꯔꯀꯥꯔꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯆꯦꯟꯅꯕꯁꯤꯡ ꯑꯗꯨ ꯁꯣꯏꯗꯅ ꯐꯥꯒꯅꯤ, ꯁꯦꯟꯐꯝꯁꯨ ꯂꯩꯔꯣꯏ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯄ, ꯋꯥꯔꯤ ꯁꯥꯅꯕ ꯍꯧꯔꯛꯄ ꯇꯥꯡꯀꯛ ꯑꯗꯨꯗ ꯑꯁꯤꯒꯨꯝꯕ ꯏꯔꯥꯡ ꯊꯣꯛꯍꯜꯂꯤꯕꯁꯦ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯄꯥꯝꯕ, ꯏꯔꯥꯡ ꯑꯁꯤꯒꯤ ꯁꯦꯜ ꯇꯥꯅꯤꯡꯕ, ꯏꯔꯥꯡ ꯂꯩꯔꯒ ꯅꯨꯡꯉꯥꯏꯕ ꯀꯥꯡꯂꯨꯞꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ꯫ ꯆꯥꯎꯈꯠꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯗ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯅꯠꯇꯅ ꯄꯥꯝꯕꯩ ꯂꯩꯇꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯅꯨꯡꯉꯥꯏꯃꯟꯗꯕꯗꯒꯤ ꯃꯍꯥꯛ ꯃꯁꯥꯃꯛ ꯆꯠꯂꯒ ꯑꯉꯥꯡ ꯁꯣꯛꯄ ꯑꯃꯗꯤ ꯃꯃꯥ ꯁꯣꯛꯄ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯒ ꯌꯦꯡꯂꯨꯏ꯫ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯗꯨ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯃꯤꯌꯥꯝꯅ ꯂꯩꯉꯥꯛꯅ ꯄꯦꯟꯗꯕꯗꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯏ꯫ ꯑꯗꯨꯕꯨ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯍꯤꯡꯁꯥꯒꯤ ꯄꯥꯝꯕꯩ ꯌꯥꯔꯤꯃꯈꯩ ꯁꯤꯖꯤꯟꯅꯕꯤꯒꯅꯨ꯫ ꯍꯟꯗꯛ ꯎꯈ꯭ꯔꯨꯜꯗ ꯇꯥꯡꯈꯨꯜ ꯏꯆꯤꯟ ꯏꯅꯥꯎ ꯂꯥꯠꯈꯤꯗꯕꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄ ꯑꯗꯨ ꯌꯥꯝꯅ ꯐꯖꯩ, ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯏ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄ ꯑꯗꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯃꯍꯥꯛꯀꯤ ꯀꯦꯟꯗ꯭ꯔꯒꯤ ꯁꯤꯡꯖꯃꯩ ꯑꯁꯤ ꯄꯤꯛꯁꯨ ꯄꯤꯛꯄꯅꯤꯅ ꯂꯝꯕꯤ ꯑꯃꯗꯤ ꯗꯤꯕꯦꯂꯞꯃꯦꯟꯒꯤ ꯊꯕꯛ ꯑꯌꯥꯝꯕ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯦ꯫ ꯌꯥꯝꯅ ꯐꯔꯤꯕ ꯂꯝꯕꯤꯁꯤꯡ ꯑꯁꯤꯁꯨ ꯔꯤꯖꯦꯛ ꯕꯦꯛꯃꯦꯟꯗ ꯌꯥꯎꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯦꯝꯅꯕ ꯄ꯭ꯔꯣꯖꯦꯛꯠꯁꯨ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯦꯛ ꯊꯪꯅꯔꯤꯕ ꯂꯪꯊꯕꯥꯜ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯁꯤꯡꯖꯃꯩ ꯀꯦꯟꯗ꯭ꯔꯒꯤ ꯊꯪꯅꯕ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯈꯜꯂꯒ ꯁꯦꯝꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯃꯤꯌꯥꯝꯅ ꯄꯤꯕꯤꯌꯨ꯫ ꯀꯋꯥ ꯅꯥꯎꯔꯦꯝ ꯂꯩꯀꯥꯏꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯥꯟꯇꯤ ꯂꯥꯛꯅꯕ ꯍꯣꯠꯅꯔꯤꯕꯗꯤ ꯁꯥꯟꯇꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯃꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯔꯝꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯂꯪꯊꯕꯥꯜ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯀꯔꯥꯝꯁ꯭ꯌꯥꯝꯅ ꯍꯥꯏ ꯃꯇꯝ ꯑꯃꯗ ꯂꯪꯊꯕꯥꯜ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯃꯐꯝ ꯈꯔꯗ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯂꯩꯔꯝꯕꯗꯨ ꯉꯁꯤ ꯁꯪꯒꯥꯔꯤꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯑꯋꯥꯕ ꯀꯣꯛꯂꯒꯅꯤ꯫ ꯅꯔꯥꯟ ꯀꯣꯟꯖꯦꯟ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯏꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯝ ꯂꯨꯄꯥ ꯂꯥꯈ 19
ꯄꯣꯏꯟ ꯅꯤꯐꯨ ꯄꯤꯔꯛꯄ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛ 3.35 ꯑꯁꯤꯅ ꯄꯩꯁꯥ ꯏꯆꯪ ꯆꯪꯍꯟꯗꯅ ꯍꯥꯎꯔꯩꯕꯤꯒꯤ ꯅꯍꯥꯔꯥꯜꯁꯤꯡꯗ ꯐꯖꯅ ꯁꯪꯂꯦꯟ ꯑꯃ ꯁꯥꯕꯤꯅꯕ ꯑꯗꯨꯁꯨ ꯉꯁꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯁꯪꯒꯥꯕꯤꯈ꯭ꯔꯦ꯫ ꯃꯁꯤ ꯅꯠꯇꯅ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯥꯛ 10ꯒꯤ ꯀꯦꯄꯥꯁꯤꯇꯤ ꯑꯣꯏꯕ ꯇꯧꯕꯣꯛꯄꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯁꯨ ꯁꯪꯒꯥꯕꯤꯈ꯭ꯔꯦ꯫ ꯂꯪꯊꯕꯥꯜ ꯀꯦꯟꯗ꯭ꯔꯅ ꯁꯥꯕ ꯁꯪꯂꯦꯟ ꯅꯤꯐꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯩꯁꯥ ꯆꯪꯕ ꯁꯥꯕ ꯁꯪꯂꯦꯟ ꯑꯁꯤ ꯉꯁꯤ ꯁꯪꯒꯥꯔꯤꯕ ꯅꯥꯎꯔꯦꯝ ꯂꯩꯀꯥꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯑꯁꯤꯅꯤ꯫ ꯃꯁꯤ ꯁꯥꯕꯗ ꯆꯥꯎꯔꯥꯛꯅ ꯂꯥꯛ 59 ꯔꯣꯝ ꯆꯪꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯪꯊꯕꯥꯜ ꯀꯦꯟꯗ꯭ꯔꯒꯤ ꯏꯁꯤꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇ꯭ꯔꯦ꯫ ꯄꯣꯂꯤꯡ ꯈꯨꯗꯤꯡꯒꯤ ꯁꯪꯂꯦꯟ ꯁꯥꯕ ꯌꯥꯕ ꯁꯥꯔꯕꯅꯤꯅ ꯃꯗꯨꯒꯤ ꯊꯣꯏꯗꯣꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯤ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝ ꯑꯁꯤꯅꯤ꯫ ꯑꯋꯥꯡ ꯊꯪꯕ ꯃꯥꯏꯀꯩꯗꯒꯤꯗꯤ ꯔꯤꯖꯤꯛ ꯕꯦꯛꯃꯦꯟꯗ ꯂꯝꯕꯤ 35 ꯌꯥꯎꯔꯦ꯫ ꯂꯪꯊꯕꯥꯜ ꯀꯦꯟꯗ꯭ꯔꯒꯤ ꯂꯝꯕꯤ ꯊꯣꯡꯒꯤ ꯑꯁꯥꯡꯕ ꯑꯁꯤ ꯄꯨꯟꯅ ꯀꯤꯂꯣꯃꯤꯇꯔ 38 ꯍꯦꯟꯅ ꯈꯔ ꯍꯦꯜꯂꯤ꯫ MUꯒꯤ ꯑꯋꯥꯡ ꯊꯪꯕ ꯃꯥꯏꯀꯩ, ꯃꯈꯥ ꯊꯪꯕ ꯃꯥꯏꯀꯩꯗꯒꯤꯁꯨ ꯔꯤꯂꯤꯐ ꯃꯦꯟꯇꯦꯅꯦꯟꯁ ꯂꯥꯛꯂꯤꯕ ꯃꯦ 31 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯐꯥꯎꯟꯗꯦꯁꯟ ꯑꯁꯤ ꯂꯣꯏꯔꯒꯗꯤ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯒꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯨꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯏꯁꯨꯁꯤꯡ ꯑꯁꯤ ꯄꯣꯂꯤꯇꯤꯁꯥꯏꯖ ꯇꯧꯒꯨꯝꯁꯤ, ꯌꯥꯝꯅ ꯑꯟꯗꯔꯁ꯭ꯇꯦꯟꯗꯤꯡ ꯂꯩꯅꯔꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯍꯟꯗꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯂꯪꯊꯕꯥꯜ ꯀꯦꯟꯗ꯭ꯔꯒꯤ ꯍꯥꯟꯅꯒꯤ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯁꯪꯒꯥꯔꯒ ꯅꯠꯇ꯭ꯔꯒ ꯃꯈꯥ ꯇꯥꯅ ꯗꯤꯕꯦꯂꯞꯃꯦꯟ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯋꯥꯔꯛꯐꯝ ꯊꯣꯛꯇꯦ꯫ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯗ ꯗꯤꯕꯦꯂꯞꯃꯦꯟ ꯇꯧꯕꯗ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕ ꯈꯛ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ CM ꯌꯥꯎꯔꯛꯄ ꯊꯕꯛꯁꯤꯡꯗ ꯑꯩꯈꯣꯏꯅ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯐꯝ ꯊꯣꯛꯏ꯫ ꯃꯇꯝ ꯆꯥꯅ ꯑꯆꯨꯝꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯦꯞꯀꯗꯕꯅꯤ꯫ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯄ ꯄꯨꯛꯅꯤꯡ ꯊꯧꯒꯠꯁꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯥꯟ ꯑꯁꯤ ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯂꯣꯏꯒꯗꯕ ꯅꯠꯇꯦ꯫ ꯃꯁꯤꯒꯤ ꯃꯔꯝ ꯃꯌꯥꯝ ꯑꯃ ꯂꯩ, ꯑꯗꯨꯕꯨ ꯁꯣꯂꯨꯁꯟ ꯄꯨꯔꯛꯅꯕ ꯁꯔꯀꯥꯔ ꯄꯥꯏꯔꯤꯕꯁꯤꯡ ꯌꯥꯎꯅ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯒ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯉꯥꯛꯄꯒ ꯂꯣꯏꯅꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯍꯤꯡꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯔꯁꯤ꯫ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯃꯥꯡꯗ ꯇꯥꯔꯒ ꯂꯩꯕ ꯏꯊꯧꯅꯤ ꯍꯥꯏꯅ ꯈꯟꯕꯒꯤ ꯗꯔꯀꯥꯔ ꯂꯩ꯫ ꯍꯧꯖꯤꯛꯇꯤ ꯏꯂꯦꯛꯁꯟ ꯃꯇꯝ ꯑꯣꯏꯔꯛꯄꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯄꯣꯂꯤꯇꯤꯁꯥꯏꯖ ꯇꯧꯔꯛꯂꯦ꯫ ꯔꯥꯖꯅꯤꯇꯤꯒꯤ ꯃꯤꯡꯁꯦꯜꯅ ꯄꯨꯁꯤꯜꯂꯛꯂꯒ ꯄꯨꯡꯉꯥꯡꯗ ꯉꯥꯡꯅꯔꯛꯂꯦ꯫ ꯃꯁꯤꯃꯛ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯕ ꯉꯝꯃꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯣ ꯖꯤ ꯈꯣꯏ ꯌꯥꯎꯅ ꯄꯥꯡꯊꯣꯛꯈꯤꯕ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯀꯔꯥꯝ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝ, ꯍꯥꯎꯔꯩꯕꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝ, ꯂꯤꯂꯣꯡ ꯆꯥꯖꯤꯡ ꯃꯌꯥꯏ ꯂꯩꯀꯥꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯑꯃꯗꯤ ꯅꯥꯎꯔꯦꯝ ꯂꯩꯀꯥꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯁꯪꯒꯥꯗꯨꯅ ꯃꯤꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯈꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯁꯝꯂꯞꯅ ꯄꯤꯖꯔꯤ꯫ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯂꯦ꯫ WY ꯇꯦꯕ꯭ꯂꯦꯠ KG 23 ꯐꯥꯔꯦ꯫ ꯀꯨꯀꯤꯁꯤꯡꯗ ꯔꯦꯂꯤ ꯆꯠꯇꯨꯅ ꯃꯨꯂꯥ ꯑꯃꯁꯨꯡ ꯁꯣꯐꯦꯜꯗ ꯑꯦꯇꯦꯛ ꯇꯧꯕ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯣꯃꯣꯔꯖꯤꯠ ꯐꯨꯕ ꯌꯥꯅꯤꯡꯗꯦ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯂꯥꯟꯗ ꯕꯣꯝ ꯌꯥꯎꯔꯛꯂꯦ꯫ ꯅꯥꯒꯥ ꯚꯤꯂꯦꯖ ꯒꯥꯔꯗꯁꯤꯡꯒꯤ ꯑꯍꯤꯡ ꯆꯨꯞꯄ ꯈꯨꯠ ꯊꯣꯛꯅꯈ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅꯁꯨ ꯅꯣꯡꯃꯩ ꯀꯥꯞꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗꯒꯤ ꯂꯝꯖꯤꯡꯂꯦꯝꯕꯅ ꯑꯍꯨꯝꯁꯨꯕ ꯄꯣꯖꯤꯁꯟ ꯐꯪꯂꯛꯂꯦ꯫ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯅꯨꯃꯤꯠꯌꯨꯡꯕ ꯄꯨꯡ 12ꯒꯤ ꯄꯥꯎ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅꯁꯨ ꯈꯨꯔꯨꯝꯖꯔꯤ꯫